Minister Narendra Modi ki apokpi Hiraben ngasi ayu anganbada Ahmedabad ki analayang sangamada laikhidre. Mahaki aroiba mathong mangam Gandhinagar da laiba Muktidam Crematorium da pangthokre. Mahak chahi chama sukre. Prime Minister Narendra Modi amadi mahaki imung manungna aroiba mathong mangam adu Sanatan Hindu lining ki matung ina pangthokhi. Prime Minister Narendra Modi na mahaki apokpi ki mafamda laishu katunay kay khumnaba uladuna mahaki apokpi leiringai matamda miyam gi damakta kathokpagi ihul chawna phawki haina fongdokhi. Prime Minister Narendra Modi na mahaki apokpi ki chahi chama subagi mapok numita unaba chatpada apokpina lauksinga loinana minamba yaudana hingnana ba pautak piramkhi hairi. Chatliba tha asigi December 18 da Yairipok Thambalno Higher Secondary School ki mahairoi sing amadi oza sing ge laibak thiba thodok amada mahairoi amadi oza laikhidaba adubu nungaitaba fongdokpo oina lakadoriba bye bye amadi New Year gi oina Chandrakhong Itok Turel da hanagum picnic tawba adu atingba thamle haina Chandrakhong Social Welfare Club ki Secretary Sinam Fulenjitna thadorakpa cherol amana fongdorakli Laikhidaba singi mafamda ikai khumnaba utpaga loinana imung manunggi awabadasu Chandrakhong Social Welfare Club CSWC na saruk yari maram asina picnic lakningba miyoi singna handaki bye bye amadi New Year gi oina Chandrakhong Itok Turel da laktana bakhangalakli Haukiba pung kunmari da India da nauna miyoi chanini fum doi COVID positive oire laina asna maram oiraga miyoi ama laikhidre fagalakpagi changcha da marfutara nipan ga 10.9 suino oiri apunba confirm case na koti mari lakh nifutaruk lising nambudra nipan chamaga yankhai nipan yokre active case na lising ahum chatruk supna mapan da hantarakle laina asna maram oiraga laikhidaba mi gi masing lakh manga lising kuntra chatruk marfutara mapani laina asdagi naba faduna discharge tawkiba mi gi masing na koti mari lakh nifumatoi lising nifuhumdoi janipan yankhaini laina asdagi ngakthoknaba vaccine kapthokiba apunba mi gi masing koti chani kun henkhre malem gi oina covid laicena khwaidagi na sokalaba lebak singi manunga USA na ahanba India na anishuba amadi France na omshubada leiri awang nongpok state ki oina Assam na ahanba Mizoram na anishuba amadi Manipur na omshubada leiri